ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯂꯣꯏꯁꯟꯅ ꯕꯁꯥꯗꯩ ꯊꯣꯛꯄꯗ ꯄꯨꯡ 11:30ꯃꯨꯛ ꯇꯥꯈꯤ꯫ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯏ꯫ ꯑꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯁꯥꯒ ꯌꯥꯝ ꯁꯥꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯣꯛꯈꯤ꯫ ꯁꯤꯅ ꯏꯝꯔꯥꯟ ꯚꯥꯏ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯕꯁꯥꯗꯩ ꯊꯣꯛꯂꯛꯅ ꯁꯨꯕꯤꯠ ꯕꯖꯥꯔ ꯄꯣꯏꯟꯇꯩ CNG ꯚꯔꯥ ꯇꯧꯅ ꯑꯩꯈꯣꯏ ꯕꯣꯟꯗꯣꯔꯕ ꯆꯠꯀꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯀꯦꯜ CNGꯗ ꯇꯧꯅ ꯁꯨꯕꯤꯠ ꯕꯖꯥꯔ ꯄꯣꯏꯟꯇꯩ ꯕꯣꯟꯗꯣꯔꯗ ꯑꯩꯈꯣꯏ ꯆꯠꯄꯅꯤ꯫ ꯁꯤ ꯂꯣꯀꯦꯜ CNGꯅꯤ꯫ ꯑꯩꯈꯣꯏ ꯕꯣꯟꯗꯣꯔꯗ ꯀꯨꯝꯃꯒ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯨꯄꯥꯅꯤꯘꯥꯠ ꯕꯁ ꯁ꯭ꯇꯦꯟꯗ ꯆꯠꯀꯅꯤ꯫ ꯁꯤ ꯂꯩꯔꯤꯕ ꯆꯠꯇꯣꯔꯁꯦ ꯕꯣꯟꯗꯣꯔ ꯆꯠꯇꯣꯔ ꯀꯧꯏ꯫ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ CNGꯗ ꯇꯧꯅ ꯕꯣꯟꯗꯣꯔ ꯌꯧꯔꯦ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯔꯤꯛꯁꯥ ꯐꯥꯔꯒ ꯁꯨꯄꯥꯅꯤꯘꯥꯠ ꯕꯁ ꯁ꯭ꯇꯦꯟꯗ ꯆꯠꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯅ ꯁꯨꯄꯥꯅꯤꯘꯥꯠꯇꯤ ꯕꯁ ꯇꯤꯀꯦꯠ ꯇꯧꯔꯒ ꯓꯥꯕꯨꯡ ꯆꯠꯄꯅꯤ꯫ ꯑꯗꯣ ꯈꯨꯗꯣꯝ ꯇꯣꯔꯤꯗꯩꯁꯨ ꯕꯁ ꯇꯤꯀꯦꯠ ꯇꯧꯔꯒ ꯓꯥꯕꯨꯡ ꯆꯠꯄ ꯌꯥꯏ꯫ ꯑꯁꯤꯁꯦ ꯁꯨꯄꯥꯅꯤꯘꯥꯠ ꯆꯠꯇꯣꯔ ꯀꯧꯏ꯫ ꯑꯗꯣ ꯑꯩꯈꯣꯏ CNGꯗ ꯇꯧꯅ ꯁꯨꯄꯥꯅꯤꯘꯥꯠꯇ ꯌꯧꯔꯦ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯅꯥꯁꯇꯥ ꯇꯧꯕꯒꯤ ꯑꯌꯨꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯉꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯁꯇꯥꯗ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ꯫ ꯑꯗꯣ ꯄꯔꯣꯊꯥꯒ ꯁꯕꯖꯤꯒ ꯃꯌꯥꯝ ꯆꯥꯅ ꯂꯣꯏꯔꯒ ꯕꯤꯜꯁꯦ ꯃꯌꯥꯝ ꯂꯦꯡꯍꯜꯂꯛꯀꯦ꯫ ꯕꯤꯜꯁꯦ 230 ꯑꯗꯨꯒꯅꯤ꯫ ꯑꯩꯈꯣꯏ ꯅꯥꯁꯇꯥ ꯆꯥꯅ ꯂꯣꯏꯅ ꯃꯌꯥꯝ ꯊꯣꯛꯂꯦ꯫ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯁ ꯇꯤꯀꯦꯠ ꯀꯛꯄ ꯆꯠꯇꯣꯔꯤ꯫ ꯃꯌꯥꯝ ꯕꯁꯅ ꯆꯠꯅꯤꯡꯗ꯭ꯔꯁꯨ CNG ꯚꯔꯥ ꯇꯧꯅ ꯆꯠꯄꯁꯨ ꯌꯥꯅꯤ꯫ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯣꯡꯅ ꯆꯠꯄꯗꯤ ꯕꯁꯅ ꯆꯠꯄ ꯌꯥꯏ꯫ ꯅꯥꯁꯇꯥ ꯆꯥꯔꯨꯔꯒ ꯀꯥꯖꯤꯅ ꯀꯣꯛ ꯊꯛꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣꯛ ꯊꯛꯄꯤꯅꯔꯦ꯫ ꯀꯣꯛ ꯊꯛꯄ ꯂꯣꯏꯔ ꯃꯈꯥꯗ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗ ꯆꯠꯂꯦ꯫ ꯄꯔ ꯄꯔꯁꯟ ꯇꯤꯀꯦꯠ ꯄ꯭ꯔꯥꯏꯁ 150 ꯑꯗꯣ ꯃꯤ 6ꯀꯤ ꯇꯤꯀꯦꯠ ꯑꯩꯈꯣꯏ ꯀꯛꯑꯦ꯫ ꯑꯗꯣ ꯇꯤꯀꯦꯠ ꯃꯌꯥꯝꯗ ꯁꯣ ꯇꯧꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯕꯁ ꯀꯥꯎꯟꯇꯔꯁꯦ ꯊꯤ ꯈꯪꯗꯕ ꯌꯥꯏ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯤꯗ ꯂꯩꯕꯅꯤ ꯕꯁ ꯀꯥꯎꯟꯇꯔ ꯁꯨꯄꯥꯅꯤꯘꯥꯠ ꯁꯤꯂꯦꯠ ꯍꯥꯏꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯕꯁ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯒ ꯊꯛꯄꯤꯅꯔꯦ꯫ ꯕꯁ ꯑꯙꯥ ꯘꯟꯇꯥꯃꯨꯛ ꯋꯥꯠꯂꯤ ꯍꯥꯏꯅ ꯆꯥ ꯊꯛꯅ ꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕꯁꯁꯨ ꯂꯥꯛꯑꯦ꯫ ꯑꯗꯣ ꯕꯁ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯕꯁꯇ ꯀꯥꯔꯦ꯫ ꯑꯩꯈꯣꯏ ꯕꯁꯇ ꯀꯥꯈꯠꯂꯦ꯫ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏ ꯐꯝꯕꯇ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯁ ꯊꯥꯔꯦ꯫
ꯁꯤ ꯃꯐꯝꯁꯦ ꯃꯤꯡꯅ ꯇꯤꯂꯥꯒꯣꯔ ꯄꯣꯏꯟꯠ ꯀꯧꯔꯤ. ꯁꯤ ꯆꯠꯇꯣꯏꯁꯦ ꯇꯤꯂꯥꯒꯣꯔ ꯆꯠꯇꯣꯏꯅꯤ. ꯑꯗꯣ MC College ꯂꯩꯔꯦ. ꯇꯤꯂꯥꯒꯣꯔ ꯄꯣꯏꯟꯠ MC College ꯂꯥꯟꯊꯣꯛꯅ ꯑꯩꯈꯣꯏ ꯕꯁ ꯆꯠꯄ ꯍꯧꯔꯦ ꯖꯥꯞꯂꯣꯡꯒꯤ ꯎꯗꯦꯁ꯭ꯌ. ꯁꯤꯗꯗꯤ ꯖꯥꯞꯂꯣꯡ ꯆꯠꯄꯗ ꯄꯨꯡ 1.5ꯃꯨꯛ ꯆꯪꯉꯤ. ꯑꯩꯈꯣꯏꯅ ꯆꯠꯄꯗꯁꯨ ꯄꯨꯡ 1.5ꯃꯨꯛ ꯆꯪꯉꯤ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ ꯃꯌꯥꯝꯗ ꯅꯥꯀꯟꯗ ꯃꯦꯞ ꯎꯍꯟꯖꯔꯛꯀꯦ. ꯖꯥꯞꯂꯣꯡ ꯆꯠꯄ ꯂꯝꯕꯤꯗ ꯐꯖꯕ ꯃꯐꯝ ꯌꯥꯝꯅ ꯎꯕ ꯐꯪꯉꯤ. ꯒꯥꯔꯤꯗꯤ ꯑꯗꯨꯝ ꯇꯣꯡꯕꯗ ꯃꯦꯘꯥꯂꯣꯏꯁꯨ ꯎꯕ ꯐꯪꯉꯤ. ꯆꯤꯡ ꯃꯊꯛꯇ ꯅꯣꯡꯁꯤ ꯎꯕ ꯐꯪꯉꯤ ꯁꯤꯒꯤ ꯒꯥꯔꯤꯗꯤ ꯑꯗꯨꯝ. ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ. ꯑꯗꯨ ꯃꯇꯥꯡꯗꯣ ꯖꯥꯞꯂꯣꯡ ꯆꯠꯄ ꯂꯝꯕꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯂꯝꯕꯤꯅꯤ. ꯁꯤꯒ ꯇꯨꯝꯗꯅ ꯆꯠꯄꯒꯤ ꯑꯩ ꯌꯥꯝ ꯄ꯭ꯔꯤꯐꯔ ꯇꯧꯒꯅꯤ. ꯌꯧꯔꯝꯗꯥꯏꯗ ꯌꯥꯝꯅ ꯅꯨꯡ ꯑꯆꯧꯕ ꯎꯔꯩ. ꯇ꯭ꯔꯥꯛꯁꯨ ꯑꯆꯧꯕ ꯎꯔꯩ. ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯦ ꯈꯔ ꯋꯥꯡꯈꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ. ꯈꯔ ꯃꯊꯛ ꯑꯣꯏꯅ ꯀꯥꯈꯠꯂꯤ. ꯑꯩꯈꯣꯏꯗꯤ ꯕꯁꯇꯒꯤ ꯀꯨꯝꯃꯦ. ꯕꯁꯇꯒꯤ ꯀꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯐꯥꯅ ꯑꯩꯈꯣꯏꯗꯤ 0 ꯄꯣꯏꯟꯠ ꯆꯠꯀꯅꯤ. ꯌꯥꯝ ꯂꯩꯕ ꯑꯩꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯔꯤꯗ ꯀꯥꯔꯦ. ꯍꯧꯖꯤꯛ ꯕꯁꯇꯒꯤ ꯀꯨꯝꯃꯒ ꯒꯥꯔꯤ ꯐꯥꯅ ꯃꯦꯟ ꯃꯐꯝꯗ ꯆꯠꯂꯒꯤ ꯚꯥꯔꯥ ꯕꯤꯆ ꯇꯒ ꯇꯧꯅ. ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯕꯗ. ꯑꯩꯈꯣꯏꯗꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯦ. ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯒ ꯃꯈꯣꯡꯅ ꯈꯔ ꯆꯠꯄ ꯂꯥꯒꯤ. ꯑꯗꯨꯒ ꯁꯤ ꯆꯠꯄꯗ ꯁꯤꯗ ꯌꯥꯝ ꯄꯣꯠꯆꯩ ꯌꯣꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯗꯨꯀꯥꯟ ꯐꯪꯉꯤ. ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯁꯤꯗ BGB ꯀꯦꯝꯞꯀꯤ ꯑꯋꯥꯡꯕꯗ ꯆꯤꯡ ꯃꯊꯛꯁꯦ ꯀꯥꯈꯠꯂꯦ. ꯁꯤꯒꯤ ꯗꯥꯎꯒꯤ ꯁꯣꯔꯁꯨ ꯎꯔꯦ. ꯑꯗꯨ ꯃꯈꯥꯗ ꯖꯥꯞꯂꯣꯡꯁꯨ ꯎꯕ ꯐꯪꯉꯦ ꯂꯣꯏꯅ. ꯁꯤꯒ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯆꯥꯕ ꯈꯣꯠꯄꯒꯤ ꯃꯌꯥꯝ ꯂꯩꯔꯤ. ꯆꯥꯔꯒꯁꯨ ꯂꯩ. ꯂꯦꯕꯨꯒꯤ ꯁꯣꯔꯕꯣꯠ ꯊꯛꯀꯦ ꯇꯧꯏ. ꯗꯥꯎꯀꯤ ꯍꯥꯏꯕ ꯁꯣꯔꯁꯦ ꯉꯥꯛꯇ ꯂꯩꯔꯦ. ꯌꯥꯝꯅ ꯐꯖꯩ ꯃꯐꯝꯁꯤ ꯌꯦꯡꯕꯗ. ꯁꯤ ꯃꯐꯝꯁꯤꯒꯤ ꯐꯝꯃꯒ ꯗꯥꯎꯀꯤ ꯁꯣꯔꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯐꯖꯩ. ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ. ꯆꯤꯡ ꯃꯊꯛꯇ ꯀꯥꯗꯨꯅ ꯆꯤꯡ ꯃꯊꯛꯇꯤ ꯐꯖꯕ ꯚ꯭ꯌꯨ ꯃꯌꯥꯝ ꯌꯦꯡꯉꯒ ꯃꯈꯥꯗ ꯑꯩꯈꯣꯏ ꯆꯤꯡ ꯃꯈꯥꯗ ꯀꯨꯝꯃꯅꯤ. ꯃꯈꯥꯗ ꯀꯨꯝꯃꯒ ꯑꯩꯈꯣꯏ ꯖꯥꯞꯂꯣꯡ
इसिंगदा नौकादा तौना कोइबगी अखोय नौका भाड़ा तौदोरी असिगा लेरिबा प्रोडक्ट म्याम सेलोना इंडिया गिनी हाय म्यामना दो कोन इंगसु एंगे तो जे ओबे इंडिया के प्रोडक्ट नतनी तो म्याम चला इंडिया प्रोडक्ट म्याम लिबी बजानी तो अखोय हजे नौका भाड़ा तौबगी चले म्याम दो हायरक के नौका भाड़ा क्यामुक चंगनी हायना खरा नुक्सा साबगी अलांगजरसु मफमसे जामना नुंगदि नुंगायरा मफमनी अखोय हजिक नौका भाड़ा तौरगा कोइबा चतोयनी अदो नौका थीरी तो जम ममन जाम तांगी अदो खरा हुनाबा लागिनी तो म्याम गंजरके दो म्याम क्या तारीबा म्याम दा हाइजरके म्याम लेगु अशी नौकाशे भाड़ा तौबदा 500 टाका चंगी 500 टे अदो म्यामसु कोजमाना मी मंगा तरुक लादी इलाइलाइना याम होंगना तौना नौका भाड़ा तौबा फंगनी अदो अखोय जे नौका तौना कोइरानी म्याम दुम इंग नुंगी इसिंग ओइबदुना इसिंगसे जामना इंगी मखोंग थादाबदना मसासे पूरा इंगिबा हाइतारे दो सि मफमसे खरा इसिंग जामद्रे थेली अदुगी म्याम कुम्बागा नौकासे पारलगा अखोय काखलगा जबनी दो ममांगदा इंडिया की नेवी शू लेरे सेगा तो होल तौरी दुगे ममांगदना दाउकी ब्रिज उरे म्याम कोई ना बसु लाई नौका म्याम से हूँ म्याम अशिगा इंडिया की मिमियाम खोई चुपना nga फाबसु याम जाउनरी किगा मिमियाम खोई चुपना nga फाबा जाउरी नौकाना दोन सुंगा फाबा जाउरी यामना फजे उबदा फंगे ভাই কেমন লাগে কাজী কেমন লাগে
હજી એક માયાબી વોટરફોલ નહીં લઈ છે પછી મેં ગયું આમ બહુ માનાકતી ચલા ગમે લાગે ingin om je sana Please like, subscribe, and thanks for watching.